एनी कुकी ट्राइब असे एसटी लिस्ट की लौथोकनब तकसनख्रे थादौ एनपी मणिपुर की टीम अमनंगसे हौजे हौजे इम्फाल होटल द लेरिबा बीजेपी की नेशनल जनरल सेक्रेटरी ऑर्गेनाइजेशन बीएल संतोष अमसुंग नॉर्थ ईस्ट इंचार्ज संबित पत्र अनिगा उनदुना लमदम मसिदा शांति थमनब होनरिबा सिगा मरि लेनना एनी कुकी ट्राइब असे एसटी लिस्ट की लौथोकनबा मेमोरेंडम पिसिंदुना तकसनख्रे हाइना थादौ एनपी मणिपुर की जॉइंट सेक्रेटरी मांगौ थादौना थादरप जेरोल अमना हाइरे जेरोल सिना मखा ताना हाइरबना बीजेपी की सेंट्रल लीडर अनिदा पिसिनखिबा मेमोरेंडम अदुदा यावरिबा मरुओइबा वारोल सिंथि हौखिबा सही अनि हेना स्टेट असिदा इरांग थोक्लिबा असिदा एनी कुकी ट्राइब असिसु यामना मरुओइबा इशू अमने स्टेट असिदा मतम सांगना पीआर थमलकपना लेंगाक सासनदा अकाइबा किया लेरे स्टेट असिगे इरांग असिगा मरि लेनना इशू सिंग खनादुना शांति लाकनबा होदबदा थादौ एनपी मणिपुर सु यावहनबियो हाबसिने अमरोमदा बीजेपी की सेंट्रल लीडर अनि अदुना थादौ एनपी की वारोल सिंग असि ताबिदुना स्टेट असिदा तपा अमसुंग डेमोक्रेटिकली इलेक्टेड गवर्नमेंट अमा थमनबा होनगने हाबगे थाजबा पिरमखि हाइरे बिहार के असेंबली मिखलदा एनडीए न सेट चनी का सुप नंबर दा मांगजल थादुना चावना माय पाकलबा याना लेदे ममांगदा अमुक्ता ओइखिद्रिबा मोंगदा बिहार दे एनडीए न ऐतिहासिक ओइबा मोंगदा हंदक पांगथोखिबा जनरल इलेक्शन अदुदा चावना माय पाकलबा याना लेदे सिट चनीगा निफुम दोय लेबा बिहार असेंबली इलेक्शन असिदा हौजुक फावबदा एनडीए न सिट कुनगा निपान दा माय पाखरे अदुगा सिट चामगा हुमद्रागा तरुक्ता मांगजल थारगा सटले कांग्रेस अमसुंग आरजेडी के अपुनबा एलायंस न सिट अनीदा माय पाखरे अदुगा सिट कुंथ्रा दा मांगजल थारगा चले अतोप अतोप पार्टी सिंगना हौजुक फावबदा सिट अनीदा माय पाखरे अदुगा मंगादा मांगजल थारगा चले हौजुक फावबदा लेरिबा मिखल की फल असिना चीफ मिनिस्टर नीतीश कुमार मंगा सुब ताम की सरकार पाइबा हाइबसिमदि सोइद्रे बिहार दा ख्वाइदगी सांगना चीफ मिनिस्टर ओइबा हाइबसि हौजुक फावबगी ओइना जेडीयू की लुसिंगबा नीतीश कुमार ना ओइरे 2020 दा बिहार की असेंबली मिखल की रिजल्ट अदुगी फलदगे एनडीए ना यामना हेना माय पाक्तुना ऐतिहासिक ओइबा मोंगदा रेकॉर्ड अमा थंबा ngamlagani haina panare एनडीए की ओइना हौजुक फावबगी लेरिबा फिबम मसिदा बीजेपी ने सीट मौद्रा मंगादा मांगजल थारे अदुगा नीतीश कुमार की पार्टी ओइरिबा जेडीयू ना सीट मरफुगा मरीदा मांगजल थारे अदुगा ऑपोजिशन की अलायंस पार्टनर ओइरिबा सीट कुनगा मरीदा कांग्रेस ना सीट अनीदा अदुगा सीपीआई एमएल ना सीट अमदा मांगजल थारे मिखल सिगा मरी लेना तोंगान तोंगान ब न्यूज चैनल सिंगदा पीखिबा एग्जिट पोल सिंगदि एनडीए ना यामद्रबदा चामगा कुनमा थोइदगिना चामगा निफुमा थोइ फावबा अदुगा आरजेडी अमसुंग कांग्रेस के अपुनबा एलायंस ओइरिबा महागठबंधनना सीट मौद्रागा निपानदगिना चामगा तरा निपान फावबा फंगलबा याय हाइना प्रेडिक्ट तौखिबने बिहार की मिखल असिदा एनडीए ना चावना माय पाकपा याबगी फिबम लाकपा असिदा प्राइम मिनिस्टर नरेंद्र मोदी अमसुंग यूनियन होम मिनिस्टर अमित शाह ना नुंगाइबा फोंदोखै यूनियन होम मिनिस्टर अमित शाह ना महाके एक्स थागलकपा वारोल अमदा हाइरिबना मिखल असिदा एनडीए ना चावना माय पाकपा हाइबसि बिहार की साखोत थौरांगदा थाजबा थमलिबा बिहारी खुदिमुकी अचौबा माय पाकपने जंगल राज के पॉलिटिक्स की मतम अदु हौजिकति लोइरे मिखल असिगिदमा अंगम थाकता होनखिबा प्राइम मिनिस्टर नरेंद्र मोदी चीफ मिनिस्टर नीतीश कुमार अमसुंग एनडीए के लुसिंगबा खुदिमपु थागपा फोंदोक्ले एनडीए गवर्नमेंट मियाम के अपाम्बसिंग अदु मनिंग थुंगनबा होनगनि हाइरे पॉपुलर गवर्नमेंट लिंगद्रिंगाई की मांगोइना पॉलिटिकल सेटलमेंट अमा हाना पुरकदबने हाइना केजेसी ना फोंदोरख्रे मणिपुर पॉपुलर गवर्नमेंट अमा लिंगद्रिंगाई की मांगोइना हौजिक थोक्लिबा कन्फ्लिक्ट असगी पॉलिटिकल सेटलमेंट अमा पुरकदबने हाइना ngarang चुरचानपुर खोंगचत पांगथोखिबा बीजेपी के नेशनल लीडर अनिगी मफमदा कुकीजो काउंसिल की माइकैदगी तक्सिनख्रे हाइरे नुमित हुमनी की खोंगचत स्टेटस द लाखिबा बीजेपी के नेशनल जनरल सेक्रेटरी ऑर्गेनाइजेशन बीएल संतोष अमसुंग बीजेपी की नेशनल स्पोक्स पर्सन ओइबगी मथक्ता नॉर्थ ईस्ट इंचार्ज की थौ पूरीबा संबित पत्र अनिना ngarang चुरचानपुर चतुना कुकीजो काउंसिल की मिहुतसिंगा उनदुना इंटरेक्शन चथखिबा अदुदा कुकीजो काउंसिल की माइकैदगी हौजिक नेशनल हाईवे सिंगदा लेरिबा बफर जोन सिंग असि मखा ताना मेंटेन तौबा यावना स्टेट असिदा पॉपुलर गवर्नमेंट अमा लिंगद्रिंगाई की मांगोइना पॉलिटिकल सेटलमेंट अमा पोरकपा मथौ ताई कुकीजो काउंसिल की माइकैदगी बीजेपी गवर्नमेंट की मायोक्ता लेते अदुबा हौजिक लेरिबा ग्राउंड रियलिटी सिंग असिना मरम ओइरगा कुकीजो कम्युनिटी सिंगना हौजिक लेरिबा फिबम असिदा नौनो सेमगदौरिबा गवर्नमेंट अदुदा सरुक याबा ngamloidabagi फिबम द लेहाइ
haina phongdorakhe BJP ki central leader sing adugi maikaidagi Kuki jo singda nauna semgadoriba government asida support taunabagi wafam kaya phongdoklabasu Kuki jo council na pukhalagliba wafam sing aduna maram oiraga chauna chayetnaba ama leire loinana anoba sarkar semnaba honariba MLA singda chauna ningba kaiba haibadu ohalle BJP ka punna chatminariba NPF ki MLA manga adugi maikaidagi su state asida anoba sarkar ama lingba aduda mapung phana saugatun lakhibani adubo oiragliba phibam asina anoba sarkar ama semnaba honabada chauna khurau thangba haibadu oigadawri adubu press na phangba pawgi source amagi matunginade Kuki militant singi akanba pressure laibana Kuki MLA singna sarkar semba asida phongno saugatningbagi apamba phongdokpa ngamdrabasu sarkar semningbagi apamba di leiri haide Chairau sing the pit nipu wangba salai taret ki phiral yumkhre Imphal gi thangbai banda laiba chairau sing da atingkok maru si dabagi masai kolda Padmasri N Kunjarani Devi Commandant CRPF langjingnu lusingba mihut kangbo amana pit nipu wangba salai taret ki phiral yungduna phiral asibu ikai khumnaba utkhre Salai taret ki phiral yungba du da W Nandini M Somorani amadi atai mioi ki asu sarugya ki salai taret ki phiral yungba ki matang da wafam ki phongdokladuna Padmasri N Kunjarani na phongdokhibada thangmaiban chairau sing haraga khangnariba atingkok maru si dabagi masaikol aikhoina numit khudingi walking satpa matamda masaikol asida aikhoigi salai taret ki phiral ama yamna phibam chadana leiba thengnakhi nong nuksit amadi nungsada kuina leirakpana oirambasu yai phiral adugi Namakok oiriba saruk sing ate akai oina leramba amadi phiral adusu segairaga leramba thengnabadagi GI pipe na mokong oihalaga phidni phu wangba salai taret ki phiral asi nauna yungduna phiral asibu ikai khumnaba utchabane Kunjarani na makhata na hai iramdam Manipur gi masak takliba salai taret ki phiral asi aikoi punamagna ikai khumnaba yamna maktangai phade aikoi gi nat amadi saktam takliba phiral asibu matam chupadanik thina ngaktuna thamina si haiki Ben driver singda sel gi demand tauba mahiroi singda singna bane haina pheso na phongdorakre Manipur gi tongan ba mahiroi singda mahi tamliba mahiroi singbu ka thokpaga loinana ayuk nungthil khaktana thindok thijin tawriba ben driver singda puba thangba ngamloidaba sel gi demand tawriba se mahiroi kunaibu singna bane haina pheso na thadorpa zero amana hairi zero lasina makhata na hairibana All Manipur School Students Transporter Association gi makhada ben thoduna tungi yumbi oirakadawriba mahiroi singi mateng pang Ben driver sing the Kanghaudana Kanagumba look Karana, Ngami Habugum Sataragli Batong, Asi Labak Tibane, Ben sing the Tauriba Tabasi, Suraga Sabani, Makomari Panba Gari Tawi Haduna Ben driver sing Asibu, Paisa Paiba Imungi mi or in a Uriba Wakalon Adu Tadopio, Mama Mapa Oiba Singi Mapam the Su Adom Adongi Isa sing Adobu Ayukta Matamsana, Mahilo Sang Yohanduna Larik Tamba Pangaliba Amasung, Matamsana Yumda Amuktek the Kaitana Tarakliba, Ben driver sing bo, Tagis Hoidanaba Ben Barasel. Oina kharapi re haidunabo anekpa mi amagum khanba amasung khajikta yanaraktaba matamda misang sanga thinaraga awaba pinabo honabagi wakhalon asi thadokpiyo ben driver singi tawriba thodang sing asi aduki matik chawi makhoi gi imung manungi thodok watho ama tholakpada yawbagi mohota soiba yade khanduna mahiroi singbo matam chana thindok thijin tawriba mioi kalopne tasengna harigadi mahiroi khunai gi asengba marubne laiba ama sembada makhoi su saruk yaribani tasengna hauji ireba iramda masigi tasengna kana na thabak tawi tawde khangnaraba matam asida ifurup oiriba aikhoi masel gi marakta onsinaduna angam ba setuna chanabagi thaba ama chatharagli base ngallingai matam asida lepi yo haina phesok ki maikai dagi apil tawre Northeast Region the drug trafficking mapung phana laksinabagi matangda regional conference pangthokre Northeast Region the drug trafficking amasung nisagi polam sing mapung phana laksinabagi pandamda Nagaland gi Dimapur mayada leiba sumau Kedimagi Police Complex the Northeast State Taret Sikkim amasung West Bengal gi Anti-Narcotic Task Force ki head singi oiba regional conference ama ngarang pangthokre conference adugi hawdokpagi thoramda Nagaland gi DGP Rupin Sharma na haikibada Myanmar ga lonana Northeast Region gi kilometer 1494 sangba lamkhai gi saruk asida Porous border amasung khodong thiningai oiba singi angamba saruk kaya ama leibana lamdam sida ain kaina drug pusilakli basing asi thingnana ba honabada khudong sadaba kaya mayoknari maroina Myanmar asi hojik tang tadaba phibam ama mayoknabagi mathakta malemgi oina drug puthokpada maming leiraba Golden Triangle ga yamna naknaba maramna Northeast state sing asi yamna khudong thiningai oiri drug trafficking asi isamsamba law and order gi issue ama nate masina leiba asigi internal security amasung youth sing future de yamna singna ba
piri drugsing amasung masidagi phanglakpa senfamsing ase emergency gi amasung narco terrorism singda hakthengna yaukhibana hena khudong thiningai oide maramaduna drug cartel sing ase maru phangna muthalaba khakta da national security ase hena phagat hangani Nagaland khakta da drug user lakh 1.2 rom lay maramaduna north east region da lairiba law enforcement amasung government gi civil wing sing yauna miyamna mapung phada coordination pinaduna drug trafficking gi thaba ase maru phangna muthatna ba hona minaba sange law enforcement agency sing gi maikai da su CDR yauna IPDI analysis drugnet analysis cryptocurrency tracking amasung digital forensic ki kuthangda communication analysis tawba yauna communication surveillance ki capability ase hangat hanba sange north east region gi oina dedicated north east entry drug trafficking agency ama lingba mathau tai anauba forensic laboratory mobile unit amasung advanced technology upgrade tawduna forensic infrastructure singi mapangal hangat hanba sange haike director general narcotic control bureau Arun Garg maikai da gisu north east region da narcotic ki mayok da sabchana thengnana bagi damakta intelligence sharing tawba yauna enforcement mechanism ki mapangal hangat hanba sange drug trafficking na organized crime activity kaya hangat hanbada public health amasung safety da sauna chaitheng piri crime amasung hingsa gi thodok singsu hangat hale haike luhong bagi Bor da Attack tourakle Maharashtra da lebaupa numit ki luhongba amada nupa amana thang paidona Bor da Attack sathakre pausna hai thodo adu Maharashtra ge Arabati da thokibani police na phongdorakibada attack sathakiba adu numit jungba pung mapan makhairom tabada sahi kungani thoi suraba Sujal Ram samudra gi luhongba ge thauram da thokibani thodo asiga mari lenana thadorakiba video footage samada kaina amasung Bor na stage da thoraklaba matung Rago Tijendra Boxi kauba mioi asina tapna sangraklaba matung Bor adu da thangna hanjin thinduna attack satharakibani thodok tokpa madu da lairiba mioi singna kannana bo hona kibaga loinana mioi amana attacker adu butana bada phaba ngamkhide police na case ama file tawkhre amadi attacker adu thiba humbagi thabak chathabaga loinana athuba matamda arrest tawragani hana phongdokhe Hanagi PM Sheikh Hasina gi mathakta while sathanaba court na matam lepkhre Bangladesh ki hanagi Prime Minister Sheikh Hasina gi mathakta while sathanaba court na matam lepkhibaga loinana laibak pumbada akanba section tharong lokhon hankre hari report asina hai Bangladesh ki International Crime Tribunal na laiba asigi hanagi Prime Minister Sheikh Hasina gi mathakta mihat nipun kya sathakiba amadi mi phaduna hatkibagi maralda court na while sathanaba matam thakibani hari ICT na hanagi Prime Minister asigi mathakta while sathanaba gi damak matam laukthokraba matungda laiba adugi ngak sel gi lamda hingnaba singnaba kaya lakpagi oithokpa leibana akanba section thorang lokhanaba lengak na mari leinaba singda paktak pikre Bangladesh lengak na lawrakleba khongthang asibu yaningdaba utuna laiba adugi khwaidagi chawba political party ama oiriba Ablami League na ngasi leibak sinba thungna lockdown tawgani hana laukthokhibaga loinana miyamna support tawnaba khangankhre haidi Asumba mapung phaba amadi marik sumba paw press khaktadagi phangani social media dagi phangloi haina NJ utamna phongdokkhre social media dagi phangba pawga press dagi phangba pawga ani ki marakta yamna chawna khenaba lei asumba mapung phaba amadi marik sumba pawdi press khakta dagi phangane social media dagi phangloi miyamna asumba I paw khange nainage hairabadi print amadi electronic media dagi nainabiyo social media ka print amadi electronic media ga khenabase miyamna mabutana khanganbagi tangai fodaba lei haina DIPR ge director ngangom utamna phongdokkhre wafamasi ngarang hotel Imphal gi sagai hall da government of India gi press information bureau Ministry of Information and Broadcasting regional office Imphal na sinduna lenga ki maru oiba losang oiba arts and culture youth affairs and sports amadi cyber security awareness ki matang da pangthokpa nomugi oiba Bertelab media workshop hawdokpagi thorobda athoiba mithung oina saruk yaraduna mahana phongdokhibane NG utamna makhata na haikibada miyoi kharna social media dagi paw loina phangle print amadi electronic media dagi paw tadrabasu yarani haba wakhalon ama laklibasi laibak thibani social media da thagaliba paw adu kaya yamna mapung phaba asumba paw oirabagi habasi nainaba amadi khangba sangi miyoi kharna pamjai haiduna mobile ama pairaga training yaudana social media da asum ara nainadana minna uba khara hekta thagat pasina khunaida akaiba mayam ama thohalle print amadi electronic media na phom
ꯑꯁꯦꯡꯕ ꯄꯥꯎ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯊꯤꯅ ꯃꯣꯅꯤꯇꯔ ꯇꯧꯔꯒ ꯑꯆꯨꯝꯕ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗꯁꯨ ꯀꯨꯞꯅ ꯈꯪꯕ ꯃꯊꯧ ꯇꯥꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯃꯒ ꯂꯥꯟꯊꯦꯡꯅꯕꯗ ꯁꯥꯏꯕꯔ ꯋꯥꯔꯐꯦꯌꯔ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ, ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ, ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯅꯔꯤꯕꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯁꯥꯒꯠꯄꯁꯤꯅꯤ꯫ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯔꯕ ꯃꯇꯝꯗꯇ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯁꯤꯡꯅꯔꯛꯂꯣꯏ꯫ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯗ ꯑꯥꯔꯠ ꯑꯦꯟড ꯀꯜꯆꯔꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁꯥꯟꯅ ꯈꯣꯠꯅꯕꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯌꯨꯅꯤꯇꯤ ꯄꯨꯔꯛꯄꯗ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯁꯤꯜꯍꯟꯕ ꯉꯝꯃꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ PIB ꯏꯝꯐꯥꯜꯒꯤ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ ꯏꯉꯝ ꯄꯥꯃꯩꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫